Eigi Manamda Pau Sanduiba Fata Watam Sinliba Singja I ngasi direct haigeba. Hello mayam, good morning mayam. Ngasidi yam ayungana I Silchar town da thoklaini kai maramgi tholaina habada ngasi video sida soidamake haijarake mayam aina huji laise Irora market ki hek mamang daniaba Irora market khangda bidi yawramo aduga aisu khangyaba aduga so ngasi phabusu Irora market amta changjadriaba hoi mamang da selfie stick leibagi de agi nupaga loina na Irora market ta nom khaki changki ko adugi matungda imanabi ga loina na khangde agi nupaga khangde itomta khangde Irora market amta changjadriaba agi video jengbi Eigi subscriber, Eigi viewers maratake engonda yamna nusidaba ise moina engonda satina nusidaba nusira mo ko satina nusira mo kaigino moina nusidaba duna punatro Eigi manada fata pau sanduida Eigi video di chumna dum jengbire aduga afaba wahi wata haibida na fata ba onthokpa waje ngangaga Emung Manung Khatnandagi taurineba adumaina Emung Manung Khatnandagi line Sinliba noido ngasidi noigi Punima habdo orangani ko aduga nongmadi soidamaki noigisu thasi lakani ngasi aina nungaitriba aigi thamoida nungaitriba aina mittagi pitana kapibase maram mayama leiko ado maram amamamdasu ai mittagi pitana kappa mayama yawreba adugumba mittagi pitana kapkhibadudi noi soidamaki adugi cheirakti phangani ko ado aina haijaningbadi aigi maramda pau sanduiba fata watam Sinliba singja ai ngasi direct haigeba ko aigi poribar aigi jaha aigi relative mi singjina taudoine oidoine aba atoba mina di kaino atoba mina Eigi Emung Manunggi jahata wari amta khangdabane aba ai mi amagi manada fataba ngangna ba haibase ahambada jengo Eigi Emung Manunggi mi natraga aigi kairoi leikaigi mi adugumba mi singna sandoa kanda ngangsallag kanda aduga atopa mina ngangnaraktoine abada ahambada aigi mi sing jahana mathau tai abado Eigi manada pau sanduiba mi singidi ai khange ai chapchana khange ba aigi mi singnane aba aina ngasi video semise aigi nupagi ayaba matungina semineba aigi nupana video sembase yaramdaba taragadi ngasi video sema oi kaigino hari jengo aina sida aina hairiba wasin aigi huji oiba present aigi haukiba aigi present oi present gi wari past gi wari nate future da lakadaba wari simpuna ayaba mayamdai share taurinaba sukluraba khongpham ase sukluraba khongpham haibadi future da oirakadaba wasin puna maksu mayamdaina share tauriba singje ludrane mayam kari oidoiba kanana khange adugi mayamda puna maina share taureise aigi nupagi ayaba amta yaudana share tauroeba ado noi khangwaba aina video semjarise aigi nupagi ayaba matungina semini aduna noina aingonda chumi laliena takpagi chu kemta adhikar leite ko ado mayam ai mobile ma lauge na khalline ba handak thasiga September thasiga karamba lausno ai gyan tadre Samsung gi lausira na aha baru Samsung gi am pamjaram mane aba S24 25 to jam pamjaram mane ba duga kuisalena ko Samsung thokpase aduna dum hoji pamaktre ba hoji namu aina pamise Vivo 200 FE do adu ida pame ba khangde mayam Vivo 200 FE duga Samsung ga kamana phagani mayam comment tawbira o Samsung di khatang pam badi wa le ko duga ai kai to noi khang den đâu ngau tat na de ne su mayai canteen juga ngak ningba canteen ngi mu theng gare ai hujila ko de ne entry tawraga la thamong gadam ne ange isu ada mayang khwai de phaba bu style bazar de ngak changuge pungkhai mu sei suok singa hanganda tawna duga gi bank tu hang ba ko su moi gi kai tawna taw lai hini na ko hang ba ko su ya su ba tu na ai huji ngak tang matam lem bo in style bazar de ngak changu ge ado phiron phaja puja gi phi collection ga le bata re tu me am de share tarake che sangu ke ya asi style bazar de lak pado ai gi photo ga la hore moina ha da customer ne na la kai no khara yeng ga na lak pa ai si nga ure hek chang ko ba moina ngak tang le pa na mo me yang tu ko to na photo number de nga ure ju What am bolo da ngai han ba su among nungai ta gum to khale e ba ibo kamai to to be kyan ta dre ba phasi halai mayam asi style bazar manung da changaga asigi salwar se u thengnare
Ado asigise churni di khatang phaba watli ko moi huji ayu anganbanina laigi sekana thareba ado egi mapagi su maki happen se ma yam laining baniaba ai budi lairoi ko du so aina dum mana video si yengba taragadi dum aina video si happen singje adum video loksalak pane mana pamba yawgadi ado aigi mitade amte he pamde ko sung pamde adegi puja matam yora akoigi budi dum paisa laigera lairogera matu machagidi dum watanaba sindoinaba aduga moigidi masagidi amta leiba khangoidoina moido leijadabaniaba nupa kangbu aijase paisadi moi paisana moina thoe moina paisa puthoe aduga moigi pochaidi moi masana amta leidabaniaba adum akoina leirune aina ta uraga sune leidamnaba aduni mayam aisuji legi macha ama laure ko asigi se ankle legi ni yam tange ase 480 ra kyana dumai taeba adai moi offer rate na 370 kaino dumai na pi baniaba adagi mayam asigi puri sing jidi dum yam henjana su tangde asidi asondai sanate ko asigi sanate son side tagi navy blue machu gumba red color gumba asugumba sidi dum yai lupa chani na ba yam henjana su tangda bane dum ayunang sizinabagi yamna mata chaganeba aduga aina mapagi anguba machugi natraga off white ama lausira aina dum khalambane adu mapo ai laudi lauraktre haren aina lauge laura mana pamdraga di aina na aduna ai lauraktre mayam hujik durga puja gi phi anouba amta laktriba khangde siga leiriba phiron ai namta pamdeba aduna ai legi du ta lauraga laite ki sum lauraktre ado mayam siga su je pung 10 makhai ta sangara SDFC su hangeba bank su hange ado mayam aina bank ta lai se ai tara chapi note phajabi do adu ro laugai lakpaneba adu ka kuina ngaire pung amarom phamna ngaire bai matunda moina tara chapi puthorapa matamda atat arang tugumba haidi jam phatti ba moi puthoi do ado ai dum lauda ngai la eba adui matunda mayam sina capital ni capital lupa kun gi dukan ama leirame ba adu gi dukan ga changaga ai su pochai khara leiraga la e mayam hojina mo angang ani tuition thado graga mapa ga iga town da thole ngasi sina mo masimpur da moi gi staff amagi macha nupa ge birthday chatoini ba aduga maki gift su kai kai dum leibagi lakpane da ina hujik leisina metro da ne ba asigi salwar se puja gi oidoira kaino khangde do aidi kaya thoina pamsalode aduma podung aksam gi design ji phajai embroidery ni aduga machudi ko kane haiba ki sukemta singnaba layaroi aduga maki chuni je yam phajaba watleba adui matunda mayam ai huji bi tu da mula asi metro da ne ko metro da gi akhoi thoktri aba metro manung da ne asiga dum puja gi phiron yam phajaba amta lehaude aba puja matam yaudri aina tawira khangde adui matunda mayam ai huji bi tu da mula asiga couple dress ama leire aigi dinatre ko aidi pamjaraga su ai mit usanjare mayam aigumana sekadamate ba aidi masanoidana ko phajaroiba adoigi asigana khongrau su dum leire plazo khongrau su yam henjana tangde dum leire ba phajabra mayam yengu apamba yaudi dum lobo yagani aidi laujaraktre ko aduagi mayam siga waskot jawba kurti ama leire ko manungi khongrau di yaude do mathakta waskot jahape yam phajai hujiki do lising amaga kunmapal la kaino tahawbane adagi asina frock ni yellow color gi frock se ado mayam ai hujik de yellow color frock leise asina bisal ne dukan punamak thungya ba angangi gift lei banai chatlaga angangi di leina ulta khoi gi oina leina leira ba adai mayam akoina ngasi angangi birthday da piri ba pose asigi sinya ba table macha sine adagi laddu kai kai su sana ba yarne duga gi sigana air fry kaino do machine do ma leire ko asigi sai yam di pame thaujaw danga gi dum kai kai ngari nga tai jai ba ko loi jai ko ai yam pame hujiki da duga gi asigi mixi macha se asimju yam pame asi hu honge sinamu air fry sinamu lupa lising ahum tai ko mamang da ina amkhok jingam bane adu di lupa lising 3 la kaino tai do pamaga soi laudri aba inu pana yada ba gi laude duga gi mayam asigi sinamu frog ama phange asi amuwa frog se phi yam thai ko asi dum ai share tawjak bane ai budi pame pama soi se pa yaro ba adui matunda mayam akoi hujina mo ka mu keno da akoi tarapuda lebe style bazar da mu change ba siga changai sinama akoi na nagi dress laudri aba aduga ina dumne angang frog phajaba leiba aduga dum video lawsalak pani aduga gi dum dai duga gi khitang sakhalaga ne gift ta jonba dukan ama leibana abdo ina location sam yam da share to le mafam je exact haiba ngamdreba sei jiga koina leira pa gift to adui da dum khula pu da phajadina adui da packing tawsale
ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯑꯁꯤꯒꯩꯁꯤꯒꯁꯨ ꯃꯣꯏ ꯒꯤꯐ ꯀꯩꯅꯣ ꯂꯩꯔꯝꯃꯦꯕ ꯑꯁꯤꯒꯤꯁꯦ ꯂꯨꯄꯥ 1400 ꯍꯥꯏꯌꯦꯕ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯄ꯭ꯂꯥꯁꯇꯤꯛꯅꯤꯁꯨ ꯌꯥꯝ ꯍꯦꯟꯖꯟꯅꯁꯨ ꯐꯕ ꯅꯠꯇꯦ ꯐꯣꯇꯣ ꯀꯔꯤ ꯁꯨꯝ ꯐꯖꯕꯗ ꯊꯦꯛꯀꯗꯕꯅꯦꯕ ꯂꯩꯔꯛꯇ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯨꯁꯨ ꯂꯩꯕ ꯌꯥꯏ ꯄꯤꯕ ꯌꯥꯏ ꯑꯗꯨꯗꯒꯤ ꯑꯁꯤꯒꯤꯁꯤꯁꯨ ꯂꯨꯄꯥ 300 1400 ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯐꯤ ꯄꯣꯠꯁꯤꯗꯤ ꯑꯐꯕ ꯅꯠꯇꯦ ꯄ꯭ꯂꯥꯁꯇꯤꯛꯅꯦꯕ ꯂꯀ꯭ꯔꯤꯒꯨꯝꯕꯒ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯂꯨꯄꯥ 300 1400 ꯑꯗꯨꯝ ꯌꯥꯕ ꯑꯗꯣ ꯑꯁꯤꯗꯤ ꯄ꯭ꯂꯥꯁꯇꯤꯛꯅꯤ ꯍꯜꯀꯥ ꯑꯣꯏꯕ ꯌꯥꯝꯅ ꯐꯣꯛꯂꯥꯎ ꯇꯥꯅꯒ ꯀꯥꯏꯒꯗꯤ ꯑꯗꯨꯝ ꯂꯣꯏ ꯂꯀ꯭ꯔꯤ ꯑꯣꯏꯗꯤ ꯀꯥꯏꯔꯣꯏꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯒꯤꯐꯇꯣ ꯒꯤꯐ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯑꯁꯤꯃꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯑꯁꯤꯁꯨ ꯑꯩꯅ ꯃꯃꯜ ꯍꯪꯉꯦ ꯑꯁꯤꯁꯨ ꯂꯨꯄꯥ 300 ꯍꯥꯏꯌꯦꯕ ꯑꯗꯨꯅꯤ ꯃꯥꯒꯤ ꯗꯨꯀꯥꯟꯁꯦ 300 1400 ꯉꯥꯛꯇ ꯑꯣꯏ ꯑꯗꯨꯒꯩ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯒꯤꯐꯇꯣ ꯁꯨꯃꯥꯏꯅ ꯄꯦꯀꯤꯡ ꯇꯧꯔꯦ ꯌꯥꯝ ꯐꯖꯔꯦ ꯑꯩꯅ ꯉꯥꯡꯕꯅꯦꯕ ꯑꯩ ꯅꯨꯄꯥꯗ ꯁꯤꯒ ꯑꯔꯦꯝꯕꯗ ꯃꯊꯧ ꯂꯩꯇꯅ ꯄꯦꯀꯤꯡ ꯇꯧꯁꯜꯂꯦ ꯑꯩ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯕꯁꯤꯕꯨ ꯍꯥꯏꯗꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯄꯦꯀꯤꯡ ꯇꯧꯕ ꯁꯨꯃꯥꯏꯅ ꯐꯖꯅꯤ ꯍꯥꯏꯗꯣ ꯑꯩ ꯈꯪꯗꯦꯕ ꯈꯨꯐꯖ ꯑꯃ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯌꯧꯔꯦ ꯑꯉꯥꯡꯁꯤꯡꯁꯨ ꯇ꯭ꯌꯨꯁꯟꯗ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯁꯤꯡꯄꯨꯔꯗ ꯆꯠꯂꯦ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯀꯣꯛ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯁꯦ ꯃꯥꯏꯒ꯭ꯔꯦꯟꯒꯤꯁꯨ ꯈꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯣꯛꯁꯦ ꯁꯥꯏड ꯑꯃ ꯆꯤꯛꯄꯗꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗ꯭ꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯨꯅꯤꯅ ꯂꯧꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ